Pausada yumpum uiba mar uiba pau khara update tawjari. Lansarusi aina furaga nupi masa ama faraga launa naba honaramle. Chumna isam chamna khangnaba nupa amana masagi sahi kuntaret tangaribi nupi masa ama bo lansarusi aina furaga. Ahinga ma lelanduna namduna faraga launa naba honaramle. Thawdogasi tha asige taragani thoi. December taragani thoi nupi lan ke nubita thokibane. Hari nupi masa asibo faraga launa naba honaramliba miyoy adugi maming Rajkumar Master Midai Sahi Kuntra Manga Apokpa RK Sana Chawba Kawe. Mai Imphal Konchak Mai Lekai Dagini Aire. Victim Oirabi Nupi Masa Asina Thongju Kendra Dagi Hong Sangbam Anamika Kawe. Tawdogasi ki matangda Human Right Alert Bavu Loitong Bamgi Mayumda Pawmi Singkuna Bata. Mangna Fongdo Kibada Nubit Asida Hairibi Nupi Masa Ase. Lansa Masarusi Haitun Bay Marakta Pura Pamatung Nangsat Krano Imuk Asida. Mau Ina Dairagadabani Aibaka Loidana Thonglon Singe. Loina mahak na lahoro basu lekai adu da leiba miam amadi napa adugi mu manungda nopi hangang sen chong bagini haiduna kana amata sangsilaki de loina na napa aduna jamna tamthiba mongda nangbu kaina katuna rep tawgani atokani haibana singba threat kia tawki aire asigumba yamna zawkataba matam amada sanaram lagasu nopi hangang hekta faraga lenba haibasi hojiki matamda sanadrabani nopi singba violate tawbani haibaga loina na thawduk asigi matangda Amkil Efam Girls Group Manipur Mingsel Foundation amadi Women in Governance Network na akan bamawda kandem tawbagaloinana. Thawdogasi ki matangda miyamgi oiba mifam ama pangthokduna asigamba thawngasi matungda amukhana tawdana bawalip ke halawgani aige. Atopa paw amadana pharmacy ki license yawdaba port amada yonkiba leite bobi. Thasi ki taraga manga ke ayu anganbada lamlung kaithilda leiba bobi pharmacy da sakangdabasna bompo khain bagaloinana dukan adubo tangoi olankiba adugi matangda bobi pharmacy ki mafu marang them bobi na ngasi manipur Press Club da Pawmi Sing da Fongdo Kibada Sahi Segi Jun Tada NRFM Kauba Lalaulup Amana Selgi Demand Lupa Lak Tara Manga Taro Kibalai Maduki Matung Pau Fong Naba Funky da Bagal Loina Waruisin Purpangam Kide Adabo Kurai Kendragi Emila Get Hongkal da Bom Ama Tamlamle Aina Fong Narakiba Aduki Matangda NRFM na Magunda Drug Carbar Tauba Myuni Aina Fongdo Kiba Adu Aran Bane Mag license Jaw da Bafort Amata Jonde Ahin Batau Kiba Amata Laite Aigi Satagi di Asoiba Amata Laikide Magi Saitagi Aran Baleramba Taragaso Makatana Amuktang Yang Biu Ana Sapongdoke ADC Bill Putok da NRC Ana Tawgadavani Haume ADC Bill 2021 Asip Manipur Assembly da Putok da Manipur da NRC Hana Tawduna Lamdam Asida Kunda Siliba Illegal Migrants Sing Hana Kandoktuna Maramda Lanki Gadavani Aina Federation of Homiki Publicity Secretary na Tadurpa Charolamada Kangalagle Cherolas na Makha Taratuna Barki Homeless da Ahmad Shah na Lisingani Taragama Pange November Kunda Parliament session da NRCSC India ki mafang khudimukta chanhan gadabani aila laukre aduba sahi ani helaba phawba iramdam manipur dagi ngasi phawba government thabak to onthoktri aduna autonomous district with concurrence of the Hill Area Committee masigi sub close asina migrant singbo khunda hanbada asubo mateng piragane aduna manipur da NRC asigi matungina native people kandana migrant singbo sangsamam piba amadi mafu ohenba sap manare ana supang torakle Bakataragba Atopa Pau Amadana Omicron case Lebak Marfudrama Panda Thingnare Navid Humni Kudinki case Hangatuna Double Ore WHO World Health Organization Aikre Malem Gilebak Marfuma Panda Tamtiraba Lajat Anova COVID-19 variant case Lebak Marfuma Panda Thingnare Navid Humni Kudinki cases Wankaltuna Double Ore Malem Gilebak Punamara Tamtiraba Lajat Sidaki section Pamatau Tare Yaribama Kami Punta Basi Nangasat Pamatau Tai Lagador Christmas amadi New Year manungda lebak punmangna to kimatik section ngai oi aina World Health Organization haigre Meghalaya sarkar na thasi kolumdai fawada karmajari sing vaccine kap kadabani haigre Meghalaya High Court na takiwa hukum amagi matungina state adugi sarkar na karmajari punamak thasi kolumdai fawada COVID vaccine kap thokna ba kharan kre sarkar ki matungina harba matamasi fawada karmajari punamak vaccine kap thokadabani Kapsok Travadi Office da attend Taudan Pakaran Kre and Agency ki Powers in Ire. Migi Mingda Yamlaba Loan Gason Pump Lautoklamde. Senafati District ki Manung Chanba, Tingba Kolengi Kunja, Taragataret ki Mamingda, Masamasa Kantanapa Lak, Marfumatoi Lising Omfogi, Sen Pump Lanai Mui Karana, Bank Dagi Loan in a Lautok Piramle. Central Bank of India, CBI, Senafati France Dagi, Sahi Asi October, Taramanga Kunja, Taragatarit Asida. Loan ki senpam adu sentoi amadi seleb yawna tigalogo abagi demand notice tharakbadagi wafam asi khanglapane wafam asi gamar lena khunja taraga teret asigi manungdagi anina tha asigi hokiba taraga teret senafati police station da ahiba wakat cherolama pesin khre aire
Makoi wakat aduda thingba khulendagi piuni amadi TS Danina hai Oktober taramangada CBI Senapati France dagi demand notice lakuda pungangake. Benga sida satuna hangbada kumjali singani taraga mangake Mars taraga taruk taraga nifan amadi taraga mapan amasung me kun tarukta makoi taraga tarita lupa lakh mari lising marfu punat lakh marfuga mathoi lising humfu lon oina pirambagi akupa warul phangke. Harvard One Kisan Pamasi Matam Chana Sing Dabadagi Sahi Asigi Jun Kuntrada Non Performing Asset Where Hypo Wafum Kaloidana Singalakna Bakangalak Pane Singalago Arbasan Pamasi Lupa Lak Mari Lising Kuntraga Nipan Satet Humfugani Toydagi Hauraga Lufa Lak Tarit Lising Kuntramati Chama Humfum Doi Pavagi Sangtane Makoi Taraga Tarit Ki Punna Lupa Krur Amagalak Taraga Nipan Lomni Anasupale Kumza Lising Ani Taraga Mangagi Agas Adoida Oinam Hill Village Dagi RU Jonathan Tau Sahim Poga Matoi Harba Mu si Tingba Kulenda Laga Kihum Pambi Kara Equitaraga Tereta Piramke. Government scheme Amaki Makada Kihum Pambising Asi Makweda Sinavani Abu Wafam Galuina Lupa Lising Tara Kishan Pum Sumakwitaraga Tereta Pirambadele. CBA Senapati France the Equitaraga Tereti account Hankibalete House account Hang Bugaloina Lon Loktok Lumba Tenaragliba Aside Sasinava Kurik Amadi Sesang Sing Sinaraga Hangbo Oigane. Maramasna RU Jonathan Tau Amadi Matamadugi CBI Senapati France Manager I think we take him but Tijan Bagi Tabuk Satabu Aina Uni Amadi Dan Wakale Doctor Nurse Jaudana Laying Hore Narang Ziribam District Ki Borovekra Subdivision Ki Panungchan Labor Primary Health Center da Ziribam Ki Pahmi Team Amachatuna Yang Siluwa Matamda Hostel Asida Awar Pakia Labor Tengna Kre Hostel Asida Staff Funa Manga Lay Staff Manga Adudi Doctor Ani Pharmacist ama health worker ama amadi grade 4 amani PIC asida ambulance amadi nurse laitaba asida PIC asida awaba amadi oire haire toilet matik chana thamba ude masing matang da PIC gi medical officer oiba doctor Anas Khanna hai PIC asida punna staff manga lay pung punmari thabak tawba PIC amani emergency delivery amadi disease na singba laying ba lakpasing laying le PIC asi yamna develop oider kaso hojik makidi pung punmari leptana miyam gi thabak tawjari ana phong doke Makatarakpa atopa pau amadana Delhi ki accident da miyoi mari sire mayai thang Delhi da leiba IGI stadium manakta ngasi container truck ama mathang maka walaba matong auto rickshaw amagi mathakta tasin badagi miyoi mari sikre ana police na phangdokre Deputy Commissioner of Police Central Sweta Sawhana phangdok matungina thawdogado ngasi pung taruk makharom tabada IGI stadium ki gate number 6 mamangda ring road ta thogi bane marhai ki asoba truck adu mathak maka walaba matung auto rickshaw amagi mathakta tasin ba duda auto rickshaw adu da tonglakpa miyamari seke okto adu thawdog adu da auto rickshaw adu ka hena film sokpa loidana asiba haksang sing adu lokthongna ba hona bada kader medicine sing sin adu na gari adu kaktatki haina mana phangdokle DCP na haiki laikhita bami mari dugi manungda ani gi masak maming khangle adu adopa ani adi du khangbangamdre accident adugi matung truck adugi driver amasung halfer sen kre ana sumar makatana phangdorakle court na punsigi fadok vikre sahi tai khata ngari pinupi masa amanam duna izat mangan bagi maranda Assam ki Kokrajhar district ki special court amana miyoi ma punsigi fadok pikre special court ki judge Sandrana Su Chakravarti na ngarak Samir Hakoba miyoi the protection of children from sexual offences act amadi IPC ki mari lainaba section singi makhada mara laire haina lautoke court na hakpa phonse ki phatok pi baki matakta lupa lising kun manga ki fine su tawke amade karigumba fine ki senpam asi pitrabadi mahak sahi hum makhathana sangtana jeta leigadabani aike victim oribani masa aduda compensation matik chana pinadabasu jasna district legal services authority da recommend tawke panbajabadi hakna tamthiraba crime adu Kokrajhar district ki Kajigaon police station area da haukiba lising ani taraga mapan ge August ta chatake bane aroibeda content ching asigi maruiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengbiriba punamak pathagajari channel asina topta kanarabadi subscribe to vidribesina subscribe to biramo loinana like and share to su kabigunu punamak po amukana thagajari